Kukisu kem laihandana ba Meitei amasung Naga na punna wakan mifam phomkhre Kangchup Siru Reserve Forest area the suspension of operation the labor cookie group ki designated kem ahum thamna ba center na thorang torok diba se athoba matamda handokada bani haina ngarang masing yamlaba Naga amadi Meitei khungi khunja singna phayeng kaithelda wakan mifam phomkhre Rural United Club Organization amadi Imphal West Women Wing na sinduna phayeng yauna Reserve Forest asigi manakta khunda ba Meitei khungi khunja sing waphong bumol yairong hausing ukan Kundong amadi Kangchup Siru khulgi masing yamlaba khunja singna saruk yakhi wakan mifam aduda Kukisu extension makhatana tawganu Reserve Forest manungda Kukisu designated kem thamba yaroi highway manakta Kukisu thamba yaroi Meitei amadi Naga gi khungi manakta Kukisu group ki kem thamba yaroi haina thaba placard sing paikhibaga loinana kholaw oina su lawkhe haidi Kuki National Front KNF na Kangpokpida highway paktokpagi compensation gi senfam lamakhangda lawthokre haidi National Highway number 2 lambi lane 2 oirambadagi 4 da pakthoknabagdamak National Highway and Infrastructure Development na pitharakiba compensation gi senfam Kangpokpi district ki saruksingda lairiba lammapu singbu suspension of operation suda lairiba Kuki National Front KNF ki Finance Secretary Jangboi Kipgena beneficiary singda ahangba sebang amadi hana mensilba da napuda kuyek bihanduna lamakhang dagi hayat kre haina beneficiary singna phongdorakle haina India gi maming lairaba news agency amana report torokle khunja singna agency adu da phongdorakibagi matungina KNF ki finance secretary Jangboi Kipgena highway pakthorakpada sokhalaba Kangpokpi district ki manungda lairiba khulgi chief singda compensation phangba yaba mioi sing local council gi office da poraknaba khangalapagi matungina chief singna khunja sing puduna chatke khunja sing adu da local council gi office yoba matamda de KNF ki kholai paiba singna ngaktuna lairamkhe Jangboi gi mioi singna khunja singda highway pakthokpagi self funding labadi ahangba se amada khuyek pina ba khangalakhe Council ge office manungda changba matamda mobile phone pusinba yahankhide KNF ki mioi sing aduna makoina phanggadoriba senfam dagi 5% kakna bani haiba khakta makhangalakhe thohaningda ba thodok thokadabagi saruk 5% pithokibana hena fai khanbadagi kunja singna khuyek pithoklamkhe adubu phanggadaba senfam ge saruk manga thopagi manungda saruk ama khakta phangkhe masigi matangda competent authority land acquisition kala ojiba Mahesh Chaudhary da wakalabasu pakhum phajana pibidre haina phongdorakhe khunja amana mahake account Sanglakiba 3.8 lakh ki bank statement uladuna hai kala ge official bank account ahumdagi compensation ge sanfam thadurakhibagi statement mahaki ming yarum khide phanggadaba sanfam dagi yamna hanthana sel tharaklibase kanano haiba ngasi phawba khangba ngamdre highway logi matung inna phangpham thokpa sanfam ase phawba phangdre phangpham thokpa sanfam phangdre phawba lambi semba yaro haina 2025 ki January 25 da beneficiary humdraga nipana Kangpokpi DC da wakat kibasu laikre beneficiary singki mathakta lupa crore ama phanggadabada lakh 65 phangba lakh 38 phanggadabada somnatangi lakh 3.8 phangba yauri beneficiary amana phongdorakhibada compensation oina lupa lakh 95 phangleba asiga lampak pa chawba chap manaba Naga gi de lakh 40 phange Meitei singkisu phangpham thokpa senpham adumok phangna kre haina phongdorakhe news agency asina thigalubada kala ge official account gi mioi nipana lupa crore 19 henbagi compensation gi senpham lauramba thengnare hairiba mioi sing asi KNF ki finance Jangboi Kipgen gi mioi sing oiramgani haina singnadi makhoi nipan gi manungda highway paktholakpa mafam sing aduda lamba madi mayum laitaba mioi sing yauri kala gi account gi yamlaba senpham phangkarba mioi nipan adudi Uttam Thapa Lubginman Kipgen Satmilan Kipgen Milan Pradhan Kaplelan Lalkhogen Puthau amadi Jangkho hauni haidi makhoi gi account da yamna toina transaction tawduna yamlaba lupa crore kaya sangkhibagi statement uba phangli haina report tawri news agency da Kangpokpi DC na phongdorapagi matungina hairiba lambi pakthokpagi compensation gi senpham pumnamak 2023 gi March 3 amadi 2024 gi March 30 phawbagi manungda beneficiary singda pithoktuna utilization certificate pikhatkre haina phongdorakle amaramda news agency asina KNF ki leader amaga paw phawnabada hairiba senpham asi lokthokibagi thaba adu Jangboi Kipgena masagi maranai oina tawkhibani KNF ko kariguma hiram amata da mari lenade mahaki thawong aduna KNF ki kadar amadi khunja sing benadre haba wafam report asina makhatana phongdorakle Nupa ama thori yanduna siram lahari Imphal West District Lamphel Police Station ki manung chana laiba iroi sembal sing thakta ngarang nungthel sahi yangkhai tare lom suraba nupa ama thori yanduna siram lahari pawgile kholasina hai iroi semba ki sing thakta nupa aduna u ama da thori yanduna siraga leramba thengnarakpadagi miyamna police ta paw pikhi Lamphel Police ki kangbu ama laktuna mafam adu yengsin khi bakhatana State Forensic Science ki expert team laktuna laikidraba haksang
ꯂꯧꯊꯗꯨꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯝꯗꯦꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯉꯥꯡꯐꯝ ꯍꯦꯃꯟꯇ ꯆꯍꯤ 58 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯖꯣꯏ ꯀꯧꯏ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯃꯟꯇꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯄꯣꯁ ꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯄꯂꯦꯜꯗꯒꯤ ꯑꯥꯏꯃꯣꯜ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯁꯥꯂꯣꯝ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯦꯁ.ꯀꯦ ꯊꯦꯝꯁꯦꯜ ꯂꯝꯀꯥꯡ ꯆꯍꯤ 51 ꯂꯝꯀꯥꯟ ꯈꯨꯟꯌꯥꯏ ꯚꯤꯂꯦꯖ ꯂꯝꯀꯥꯡ ꯈꯨꯟꯈꯥ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯣꯏꯇꯥꯡꯁꯪ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯅꯔꯛꯄꯗꯒꯤ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯇꯦꯡꯅꯧꯄꯜ ꯄꯤ.ꯑꯦꯁ.ꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯁꯛ ꯇꯥꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯣꯀꯣꯃꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯁꯣꯅꯥꯃꯅꯤꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯔꯤꯇꯥꯌꯔ ꯑꯥꯏ.ꯄꯤ.ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯄꯣꯁꯥꯡꯕꯝ ꯁꯣꯅꯥꯃꯅꯤꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 17ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯗ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ 4 ꯍꯦꯟꯅ ꯕꯤꯜꯗꯤꯡ ꯁꯥꯕ ꯂꯣꯏꯗꯕꯗꯒꯤ ꯆꯥꯛꯁꯪꯗ ꯀ꯭ꯂꯥꯁ ꯇꯧꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯈꯨꯗ ꯂꯩꯕ ꯍꯔꯥꯎꯔꯧ ꯀꯃꯣꯄꯣꯂꯤꯇꯥꯟ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯅꯧꯅ ꯁꯥꯒꯠꯄ ꯕꯤꯜꯗꯤꯡ ꯆꯍꯤ 2 ꯍꯦꯜꯂ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯆꯥꯛꯁꯪꯗ ꯀ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯆꯤꯡꯈꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯊꯧꯁꯣꯝ ꯂꯣꯀꯦꯁꯣꯔꯒꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤꯒꯤ ꯅꯣꯃꯤꯅꯤ ꯑꯣꯏꯔꯤꯕ ꯆꯤꯡꯈꯨꯒꯤ ꯈꯨꯟꯖꯥ ꯂꯧꯁꯤꯒꯥꯝ ꯊꯣꯏꯕꯅ ꯍꯥꯏ ꯆꯍꯤ 4 ꯍꯦꯟꯅ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯕ꯭ꯂꯦꯛ ꯂꯤꯁ ꯊꯝꯕꯤꯌꯨ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯥꯁ ꯇꯧꯐꯝ ꯂꯩꯇꯕꯅ ꯆꯥꯛꯁꯪꯗ ꯀ꯭ꯂꯥꯁ ꯇꯧꯔꯤ 2021ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ 2021ꯒꯤ ꯑꯦꯄ꯭ꯔꯤल ꯊꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯁꯔꯕ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟ (SSA) ꯁ꯭ꯀꯤꯝꯒꯤ ꯐꯟꯗꯤꯡ ꯃꯈꯥꯗ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯁꯥꯕ ꯍꯧꯈꯤꯕꯅꯤ ꯋꯥꯏꯇꯣꯟꯗꯒꯤ ꯑꯍꯩꯕꯝ ꯕ꯭ꯔꯣꯖꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯕ ꯀꯟꯇ꯭ꯔꯦꯛ ꯂꯧꯔꯒ ꯁꯥꯕꯅꯤ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯅꯤꯡꯊꯤꯅ ꯇꯧꯗꯅ ꯁꯥꯕꯅ ꯀꯥ ꯃꯅꯨꯡꯒꯤ ꯁꯤꯂꯤꯡ ꯄ꯭ꯂꯥꯏꯋꯨꯗ ꯊꯥꯔꯤꯕ ꯑꯗꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯑꯃꯁꯨꯡ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯁꯨꯝ ꯆꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯤꯡꯂꯩꯕꯥꯛ ꯄꯨꯔꯝꯕ ꯒꯥꯔꯤ 3 ꯐꯥꯒꯠꯈ꯭ꯔꯦ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯤꯡꯂꯩꯕꯥꯛ ꯀꯣꯠꯇꯨꯅ ꯄꯨꯔꯝꯕ 407 ꯇꯥꯇꯥ ꯒꯥꯔꯤ 3 ꯉꯔꯥꯡ ꯀꯛꯆꯤꯡ ꯐꯣꯔꯦꯁꯠ ꯔꯦꯟꯖꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯐꯥꯒꯠꯈ꯭ꯔꯦ ꯒꯥꯔꯤ 3 ꯑꯗꯨ MN01AA 4929 MN01AA 4931 ꯑꯃꯅ ꯅꯝꯕꯔ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯪꯁꯤꯜꯂꯛꯄ ꯗ꯭ꯔꯥꯏꯚꯀꯤ ꯃꯅꯨꯡ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ DFOL G ꯁꯤꯂꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯛꯆꯤꯡ ꯐꯣꯔꯦꯁꯠ ꯔꯦꯟꯖꯀꯤ ꯔꯦꯟꯖ ꯑꯣꯐꯤꯁꯥꯔ ꯁꯨꯟꯗꯔ ꯍꯨꯏꯗ꯭ꯔꯣꯝ ꯑꯃꯗꯤ ꯄꯂꯦꯜꯒꯤ ꯕꯤꯠ ꯑꯣꯐꯤꯁꯥꯔ ꯅꯥꯃꯩꯔꯥꯛꯄꯝ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯂꯨꯆꯤꯡꯕ ꯀꯛꯆꯤꯡ ꯔꯦꯟꯖ ꯇꯤꯝ ꯑꯃꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ ꯀꯛꯆꯤꯡ ꯔꯦꯟꯖꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯒꯤ ꯒꯥꯔꯤ 3 ꯑꯁꯤ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯐꯥꯒꯠꯂꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯔꯦꯟꯖ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡ ꯈꯣꯏꯕꯨ ꯈꯥꯡꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯀꯣꯠꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯇꯨꯅ ꯄꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯊꯤꯡꯕ ꯂꯩꯅ ꯂꯩꯕꯥꯛ ꯀꯣꯠꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯑꯊꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯗꯨꯅ ꯀꯣꯠꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯒꯥꯔꯤ ꯐꯥꯎꯕ ꯃꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯁꯥꯔꯗ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯇꯩ ꯃꯅꯥꯎ ꯂꯨꯄꯥ ꯀꯣꯇꯤ 6.22 ꯔꯣꯝꯒꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯁꯞꯇꯒ꯭ꯔꯥꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯞꯇꯒ꯭ꯔꯥꯝꯗ ꯍꯦꯔꯣꯏꯟ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯁꯣꯞ ꯀꯦꯁ 99 ꯑꯗꯨ ꯀꯥꯔ ꯅꯝꯕꯔ MH01S1591 ꯗ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯐꯥꯕꯅꯤ ꯗ꯭ꯔꯒ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯅꯤ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠꯇꯒꯤ ꯃꯥꯏꯀꯦꯜ ꯂꯥꯏꯔꯦꯝꯔꯣꯗ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯥꯝꯅꯩ ꯀꯥꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯔꯤꯅꯥ ꯅꯦꯇꯤꯟꯐꯥꯜꯅꯤ ꯍꯥꯏꯔꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯅꯤꯌꯔ SP ꯅꯨꯃꯥꯔ ꯃꯍꯥꯇꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯁꯞꯇꯒ꯭ꯔꯥꯝꯗ ꯊꯠꯇꯨꯅ ꯆꯦꯛ ꯇꯧꯕꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯗ꯭ꯔꯒ ꯑꯗꯨ ꯄꯨꯟꯅ ꯁꯣꯀꯦꯁ 99 ꯗ ꯍꯥꯞꯂꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯔꯨꯝꯕ ꯀꯤꯂꯣꯒ꯭ꯔꯥꯝ 1.22 ꯅꯤ ꯗ꯭ꯔꯒ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀꯣꯇꯤ 6.22 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄꯒꯤ ꯔꯤꯖꯣꯂꯨꯁꯟ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯊꯝꯂꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯃꯈꯥ ꯁꯥꯡꯗꯣꯛꯅꯕ ꯔꯤꯖꯣꯂꯨꯁꯟ ꯄꯨꯊꯣꯛꯄ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟꯗ ꯈꯟꯅꯒꯗꯧꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ JP ꯅꯗꯥꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 90ꯒꯤ ꯂꯨꯆꯤꯡꯕ 53ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯆꯠꯊꯒꯗꯧꯔꯤꯕ
ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯁꯟ ꯑꯁꯤ ꯅꯨꯃꯤꯠ 32 ꯆꯨꯝꯅ ꯆꯠꯊꯒꯅꯤ ꯑꯃꯁꯨꯡ ꯃꯤꯐꯝ 12 ꯂꯩꯒꯅꯤ ꯃꯤꯐꯝ ꯑꯁꯤ ꯖꯨꯂꯥꯏ 12 ꯗꯒꯤ ꯍꯧꯔꯒ ꯑꯥꯒꯁꯠ 12 ꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕ ꯕꯤꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯒꯨꯗꯁ ꯑꯦꯟड ꯁꯔꯚꯤꯁ ꯇꯦꯛꯁ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025 ꯄꯨꯊꯣꯛꯀꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯦꯟꯕꯥ ꯆꯍꯤ 2025-26 ꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯈꯟꯅꯒꯅꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜꯁꯤꯡ ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯄꯥꯁ ꯇꯧꯅꯕ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16 ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 356 क्लोज 1 गी मखादा थमनखिबा प्रेसिडेंट रूल मखा सांगदोकनबा रिजोल्यूशन सु पुथोकलगा हाउस की अयाब लौगनी हाइरी नागा एरिया द कुकी संघनदबगी खोंचंग MKNF ना सौगलकले फुट हिल नागा कोऑर्डिनेशन कमिटी FNCC ना नागा एरिया द कुकी संग थिंगबगी मतम कक्तब खोंचंग से मपुंग फाना सौगतकनी हाइना मखान कंगला तोंबी नागा फोरम MKNF ना फोंदरकले MKNF ना थादरको सेरोलमदा येलहौमिनगा मियामगे इपाय पुना थंबिरमरिबा लम कंजनबा आइडेंटिटी मांगहंदनबा मदे नागा मियामगे हक कंजनबा मरोइबा डिमांड अहुम तौदुना FNCC ना थासेगी तरा निपाल अमसुंग तरा मापन गी लोनबा हिंगनुंगाइदगे नागा एरिया द कुकी संग थिंगबगी खोंजंग संगसलिबा से फोरम असिना मपु फाना सौगले हाइदे नागा गी लम लोक्सिंदुना टाइगर रोड सेमनबा थौरांग तौरिबा से नागा गी टेरिटोरियल आइडेंटिटी बु मसक ओंथोकनबा होनरकपा थौरांग अमने मसिदा नतना नागा एरिया द कुकी मिलिटेंट सिंगी सु कैंप सिंग थमजलकपा अमदे पाक सना पोपी पांबी थाजलकलिबा सिमक येलौमी सिंगी पाइपुना थंबिरमलिबा लमगी सोशियो एनवायरनमेंट चावना सिंगनरकपने मरमसना नागागी पाइपुना थंबिरमलिबा लमदा आयना यादबा मौंगदा साजलकलिबा सु कैंप अमसुंग मिलिटेंट सिंगी ट्रेनिंग सेंटर खुदकता लौथोकदबनी नागा मियाम तानादना नागागी लमगी अमदे लंबीगी ममिंग होंदोकपा यारोय अदुगा नागागी लम खोपसिलकपसु खुदकता लेपकदबनी अमदे हाफलोंग इम्फाल नेशनल हाईवे परिंगदा सुगी केम थामनबा होनरगलिबा सि खुदकता लेपकदबनी हाइदि मसिगी मतंगदा यूनियन गवर्नमेंट अथुबा मतमदा सबसाबा थबक लौखतबियो हाइनसु सेरोलसिना तक्सिलकले PR सांगथनबा होनरिबा से सेंट्रल गवर्नमेंट सुपनम शासन तौनबा होनबनी हाइना केमेगा चंद्रन फोंदोखरे मियामगी खनबा कॉन्स्टिट्यूशन नाकदबा पॉलिटिकल पार्टी से कांग्रेस नतना लाइते BJP पार्टी से इंडिया दगी मुथतपरतना अतोप लंबी लैरो हाइबगा लोइनाना स्टेट असिदा पॉपुलर गवर्नमेंट सेमबा याबा MLA मसिंग लैना मणिपुर द PR सांगथनबा होनरिबा से सेंट्रल गवर्नमेंट सुपनम शासन तौनबा होनबनी हाइना मणिपुर प्रदेश कांग्रेस कमिटी के प्रेसिडेंट कैसा मेगा चंद्रन फोंदोखरे वाफम मसिंगरांग खुराई ब्लॉक कांग्रेस कमिटी ना सेंदुना खुराई केंद्र के मनुंग चनबा खाबैसोय ममांग लेकाय कम्युनिटी हॉल दा पांगथोकपा बासाव रैली की थौरम दा फोंदोखिबने थौरम अदुदा MPCC की मरोइबा थौमी कियासु सरुग याखे के मेगा चंद्रना मखा तारादुना प्रेसिडेंट रूल की मतम असिदा अखोइना करिसु थाजबा थमनिंगाय लेत्रे सेंट्रल गवर्नमेंट सुमनम शासन तौनबा मखा ताना अमुक PR सांगथनबा होनबने था तरुक PR लाइखरबा मतुंग दा था असिगे 28 दगी हौगदरिबा पार्लियामेंट असिदसु था तरुक अमगा सांगदोकनी हाइबगी पार्लियामेंट थांगलकपा असिमक लाइबक थीबने संविधान पीबा आर्टिकल 356 वरबसु लमदम असिगी मियामगी वखलना खल्लिबा मिहुतसिंगी बाइपास तौबने नमथबने हाइबदा हाइमनबा थोकलोय सेंट्रल गवर्नमेंट लमदम असे डिक्टेट तौगे हाइबगी मोंगनी मसि याबा गमलोय प्रेसिडेंट रूल लाक्तरिदा खरा फरानि खलंबने अदुबु मदुगी ओन ताइनबदा तौरकलिबा थबकसिंग असिनदे लंगा असि लैतबना हेना फै हाइके महान मखा तारादुना हाइ कुमजा 2017 द लमदम असिदा BJP लंगा हेक लाकपदगे अमदे एन बिरेन हेक वासक लौखिबदगी लमदम असिगी लाइरिक हैबा नहारो कया सही खुदिंग मी ला अमग मखाई लेंगाकना थबक पीगनी हाइखिबने अदुगा कुमजा 2014 द प्राइम मिनिस्टर नरेंद्र मोदी ना भारत त लेरिबा नहारोन सिंह सही खुदिंग करोड़ अनि थबक हापकनी हाइखिबा सिंह अदु मिनम्बने हाइबसि मयेक सेंगना ताकले मरमदुना मियाम की खनबा कॉन्स्टिट्यूशन ngakadaba political party si congress party natana laite lamdam asida santi hanjilake hairabadi congress party natana lairoi naharo singi thabak piba ngamba isesal singi ai fanaba entrepreneur singi semelon fagar hanaba honabada congress party natana laite hana sumahana phondokhe साइकिल के खुंजा सिंग सेमजिंदुना खाउसंगबुंग बेली ब्रिज अमो हना लानबा होख्रे हाइरि कांगपुपी डिस्ट्रिक्ट की साइकिल सब डिवीजन की मनुक्सना गुदुंग तुरेर मथक्ता PMCAY की मखादा साखिबा कैथेल मानबी मिलिटरी कॉलोनी अमसों मोयोम खाउसंगबुंग अनि फाउनरिबा लोकल मियामना खाउसंगबुंग थोंग आहाय बिहारगा खंगनरिबा गुनलै थोंग सही असिगी मे थादगी लानबा यादना लेरखिबादो खुंजा सिंग सेमजिंदुना हौखिबा थांग जनुमितगी अमो हना लानबा होख्रे सही असिगी मे थादा थोकिबा साइक्लोन रेमाल
ꯃꯄꯥꯡꯒꯜꯅ ꯊꯣꯡ ꯑꯁꯤ ꯆꯥꯎꯅ ꯑꯃ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯌꯥꯗꯕꯅ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯕꯣꯗꯤꯁꯤꯡꯅꯁꯨ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯗ ꯈꯨꯗꯣꯡꯆꯥꯗꯅ ꯂꯥꯛꯈꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯅꯕ ꯒꯨꯅ ꯂꯩ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯔꯒ ꯊꯥ ꯑꯃ ꯆꯨꯝꯅ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯖꯨꯂꯥꯏ 19ꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯍꯧꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯥꯏꯀꯜ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯤꯝ ꯌꯥꯎꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯒꯨꯟꯂꯩ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯀꯃꯤꯇꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯟꯁꯟ ꯀ꯭ꯌꯨꯒꯦꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯁꯪꯒꯥꯔꯤꯕ ꯊꯣꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯔꯨꯝꯕ ꯒꯥꯔꯤꯁꯤꯡ ꯂꯥꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯒꯅꯤ ꯁꯦꯝꯖꯤꯜꯂꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯒꯥꯔꯤ ꯑꯔꯨꯝꯕ ꯂꯥꯟꯕ ꯊꯤꯡꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯊꯣꯡ ꯑꯁꯤ ꯄꯥꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯤꯑꯣꯏ 14 ꯁꯤꯍꯟꯈ꯭ꯔꯦ 12 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 14 ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯅ 12 ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯑꯌꯨꯛ ꯁꯤꯌꯣꯜ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯒꯦꯄꯤꯌꯣꯡꯗ ꯌꯨꯝ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯟꯇꯤꯔꯤꯌꯔ ꯑꯦꯟꯗ ꯁꯦꯐꯇꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯁꯟꯁꯤꯌꯣꯡ ꯇꯥꯎꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯤꯑꯣꯏ 9 ꯁꯤꯅ ꯐꯪꯈꯤ ꯑꯗꯨꯒ 6 ꯑꯃꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯌꯥ ꯆꯦꯟꯊꯕ ꯑꯃꯁꯨꯡ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯔꯤ ꯆꯌꯣꯜ ꯑꯁꯤ ꯍꯧꯔꯛꯄꯗ ꯏꯁꯤꯡꯅ ꯂꯨꯞꯁꯤꯟꯈꯤꯕ ꯀꯥꯔ ꯑꯃꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯐꯪꯕ ꯉꯝꯈꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 14 ꯁꯤꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯔꯣꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3,990 ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯉꯁꯤ ꯅꯣꯡ ꯇꯥꯕ ꯈꯔ ꯂꯦꯞꯈ꯭ꯔꯕꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯃꯛ ꯆꯨꯔꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯒꯤ ꯆꯨꯔꯛꯄ ꯅꯣꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯃꯐꯝꯁꯤꯡꯗ ꯃꯤꯂꯤꯃꯤꯇꯔ 600 ꯗꯒꯤꯅ 900 ꯐꯥꯎꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯈꯤ ꯍꯥꯏꯔꯤ